ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯛꯋꯥꯛ ꯆꯤꯡꯗ ꯂꯩꯕ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯑꯗꯨꯒꯤ ꯐꯥꯔꯝꯗ ꯌꯦꯡ ꯂꯥꯛꯄꯅꯤꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯆꯥꯄꯣꯠ ꯆꯥ ꯂꯩꯔꯝꯃꯦꯅꯤꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯃꯣꯏꯒꯤ ꯈꯤꯇꯪ ꯆꯤꯡꯌꯥ ꯈꯤꯇꯪ ꯈꯔꯗꯤ ꯆꯪꯁꯤꯜꯂꯤꯀꯣ ꯃꯣꯏ ꯂꯧꯕꯨꯛ ꯐꯥꯔꯝ ꯇꯧꯕꯅꯦ ꯁꯤꯅꯔꯤꯁꯨ ꯃꯣꯏ ꯂꯩꯀꯣꯜꯗꯨꯗ ꯁꯦꯝꯃꯤ ꯑꯗꯩ ꯍꯦꯛꯇꯨ ꯃꯌꯥꯝ ꯌꯦꯡꯕ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤ ꯃꯣꯏꯁꯦ ꯈꯪꯗꯦ ꯍꯦꯛꯄ ꯌꯥꯗꯦ ꯍꯥꯏ ꯃꯤ ꯀꯩꯅꯣ ꯇꯧ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯂꯩꯀꯣꯜ ꯐꯖꯅ ꯁꯦꯝꯃꯦ ꯄꯣꯊꯥꯐꯝꯁꯨ ꯆꯥꯐꯝꯁꯨ ꯌꯥꯝ ꯂꯩꯌꯦ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯟꯅ ꯆꯪꯉꯨꯈꯤꯁꯤꯔꯥ ꯑꯣ ꯍꯌꯦꯡ ꯐꯇꯥ ꯆꯪꯉꯨꯁꯤ ꯃꯌꯥꯝꯁꯨ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯆꯠ ꯂꯩꯔꯦ ꯃꯣꯏꯁꯦ ꯃꯍꯩꯗꯤ ꯀꯩꯅꯣ ꯄꯥꯟ ꯍꯧꯇ ꯉꯥꯏꯔꯤ ꯆꯠꯂꯨꯅꯤ ꯆꯠꯂꯨꯅꯤ ꯁꯣꯝꯗ ꯆꯠꯂꯨꯅꯤ ꯃꯔꯛꯇ ꯃꯄꯥꯟ ꯁꯥꯒ ꯈꯔ ꯄꯥꯟꯕ ꯍꯧꯔꯛꯇ ꯉꯥꯏꯔꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯆꯥꯎ ꯆꯥꯎꯅ ꯃꯇꯨꯝ ꯃꯇꯨꯝꯗꯤ ꯄꯥꯟꯗꯦ ꯈꯔ ꯍꯧꯔꯛꯇ ꯉꯥꯏꯔꯤ ꯌꯥꯝ ꯐꯖꯅ ꯊꯥꯏꯀꯣ ꯊꯤꯜꯂꯦ ꯑꯗꯨꯅꯤ ꯅꯨꯃꯤꯠꯇꯨ ꯌꯦꯡꯗꯕ ꯍꯩ ꯄꯤꯛꯇ꯭ꯔꯨ ꯁꯤꯗꯁꯨ ꯃꯄꯥꯟꯗꯤ ꯐꯖꯅ ꯁꯥꯠꯂꯦ ꯃꯍꯩ ꯌꯥꯟꯕ ꯈꯛ ꯍꯧꯔꯛꯑꯦ ꯆꯥꯕ ꯌꯥꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯄꯥꯛ ꯁꯟꯅ ꯊꯥꯔꯤ ꯑꯗꯨꯅꯤꯅꯦ ꯄꯥꯜꯂꯛꯀꯗꯣꯏꯅꯤꯁꯦ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯜꯂꯤ ꯃꯌꯥꯝꯁꯦ ꯆꯥꯎꯔꯛꯀꯗꯣꯏꯅꯤꯅꯦ ꯁꯤ ꯄꯥꯜꯂꯛꯏꯅꯤ ꯁꯤ ꯁꯩꯖꯦ ꯑꯗꯨ ꯁꯤꯒꯤ ꯑꯉꯧꯕꯁꯤꯗꯤ ꯁꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯁꯤꯅ ꯃꯄꯥꯟ ꯑꯣ ꯀꯦꯡꯗꯣꯏꯅꯦꯕ ꯑꯁꯤ ꯃꯇꯣꯟꯗꯒꯤꯅꯤ ꯃꯄꯥꯟꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯁꯨ ꯌꯦꯡꯕ ꯂꯥꯛꯑꯣ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯕꯗ ꯁꯤꯗ ꯑꯃ ꯄꯥꯜꯂꯦ ꯆꯠꯁꯤ ꯁꯣꯝꯗ ꯃꯥꯅ ꯑꯃꯨꯛ ꯂꯩꯀꯣꯟ ꯌꯦꯡꯉꯨꯔꯁꯤ ꯀꯔꯤ ꯆꯠꯂꯣ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯣ ꯃꯃꯥꯡ ꯂꯩꯕ ꯂꯩꯀꯣꯟ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯦ ꯍꯥꯏꯕ ꯁꯣꯝꯗ ꯑꯣꯟꯊꯣꯛꯄꯤꯔꯛꯎꯅꯦ ꯈꯔ ꯁꯤꯗꯤ ꯃꯄꯨꯡ ꯐꯥꯗꯣꯔ ꯃꯥꯜꯅꯤ ꯐꯥꯗ꯭ꯔꯤꯗ ꯆꯥꯈꯤꯔꯣꯏ ꯃꯣꯏꯗꯤ ꯑꯁꯪꯕ꯭ꯔꯥ ꯑꯉꯥꯡꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯑꯉꯧꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯑꯉꯧꯕ ꯃꯥꯟꯗ꯭ꯔꯣ ꯑꯣ ꯑꯩꯗꯤ ꯑꯉꯧꯕꯁꯨ ꯂꯩ ꯍꯥꯏꯌꯦ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯆꯦꯅꯦꯜ ꯅꯪꯁꯦ ꯍꯦꯔꯣꯅꯤꯅꯦ ꯍꯦꯔꯣꯅꯤ ꯂꯝꯕꯤ ꯏꯁꯩꯒꯗꯤ ꯁꯛꯄ ꯍꯩꯕꯤꯕ꯭ꯔꯣ ꯋꯥꯔꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯣꯡꯁꯨ ꯇꯥꯁꯜꯂꯦ ꯂꯥꯛꯑꯣ ꯂꯣꯏ ꯄꯜꯍꯧꯔꯦ ꯊꯣꯛꯂꯛꯑꯣꯅꯦꯍꯦ ꯁꯤ ꯂꯥꯛꯑꯣ ꯁꯤꯁꯦ ꯁꯤꯗ ꯆꯠꯂꯨꯅꯦꯍꯦ ꯂꯥꯛꯑꯣ ꯃꯣꯏ ꯁꯨꯝ ꯆꯠꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯅꯪ ꯗꯗꯥꯒ ꯅꯪ ꯆꯠꯂꯣꯗꯅ ꯃꯃꯥꯡ ꯆꯠꯂꯣ ꯑꯗꯨ ꯁꯤ ꯌꯦꯡꯉꯒ ꯆꯠꯂꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯤ ꯐꯨꯔꯤꯠ ꯑꯉꯥꯡ ꯂꯤꯠꯄꯁꯤꯅ ꯁꯅꯥꯔꯤꯁꯨ ꯐꯖꯅ ꯊꯥꯏꯀꯣ ꯃꯌꯥꯝ ꯁꯤꯗ ꯀꯣꯏꯕ ꯂꯥꯛꯑꯀꯥꯟꯗ ꯀꯩꯀꯩ ꯆꯥꯕ ꯊꯛꯄ ꯌꯥ ꯃꯥꯟꯅꯦ ꯁꯦꯝꯕꯤ ꯂꯐꯨ ꯇꯣꯔꯣꯞ ꯐꯖꯕ ꯑꯃ ꯌꯥꯜꯂꯦ ꯂꯝꯕꯤ ꯐꯕ ꯑꯣꯏꯗꯤ ꯃꯤ ꯃꯔꯤꯗ ꯌꯦꯡ ꯂꯥꯛꯇꯧꯕ ꯂꯝꯕꯤꯁꯦ ꯈꯔ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯁꯨ ꯂꯅꯥꯏ ꯇꯥꯔꯦ ꯑꯗꯨꯅꯦ ꯂꯝꯕꯤꯁꯦ
ꯑꯩꯈꯣꯏꯗꯤ ꯃꯃꯤꯗꯤ ꯂꯣꯏ ꯐꯩ ꯑꯩꯈꯣꯏꯗꯤ ꯌꯦꯜꯂꯣ ꯉꯥꯛꯇꯅꯦ ꯑꯁꯤꯗ ꯁꯦꯝ ꯃꯌꯥꯝ ꯍꯧꯕꯗꯣ ꯌꯦꯡꯖꯣ ꯃꯣꯏꯗꯤ ꯁꯅꯥꯔꯦ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯋꯥꯛꯁꯤꯡꯗꯅꯤꯀꯣ ꯈꯔ ꯃꯣꯏꯒꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯀꯥꯟꯗ ꯂꯩꯕ ꯐꯥꯝ ꯍꯥꯏꯇꯥꯔꯦ ꯂꯧ ꯊꯥꯕ ꯁꯅꯥꯔꯦ ꯈꯨꯐꯖꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅꯦ ꯈꯨꯐꯖ ꯑꯃ ꯇꯧꯗ꯭ꯔꯥ ꯃꯅꯝ ꯁꯤꯗ ꯂꯥꯛꯑꯣꯅꯦ ꯁꯤꯗ ꯂꯥꯛꯑꯣꯅꯦ ꯁꯤꯗꯗꯤ ꯑꯗꯣꯝꯗ ꯂꯥꯛꯑꯣ ꯂꯣꯏ ꯇꯥꯍꯜꯂꯦ ꯁꯅꯥꯔꯦ ꯃꯌꯥꯝ ꯇꯥꯔꯦ ꯁꯤꯅ ꯀꯩ ꯄꯥꯝꯕꯤ ꯑꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯆꯨꯖꯥꯛ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯁꯅꯥꯔꯦ ꯈꯨꯐꯖꯁꯤꯗꯤ ꯑꯩꯅ ꯁꯅꯥꯔꯦ ꯃꯌꯥꯝ ꯇꯥꯏ ꯍꯥꯏꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯆꯦꯟꯕ ꯍꯩꯔꯣꯏꯗ꯭ꯔꯣ ꯍꯦꯔꯣꯅꯤ ꯅꯪꯅ ꯆꯦꯟꯕ ꯍꯩꯔꯣꯏꯗ꯭ꯔꯕ ꯁꯅꯥꯔꯦ ꯃꯌꯥꯝ ꯇꯥꯔꯦ ꯃꯣꯏ ꯍꯦꯛꯄꯗ ꯇꯧꯔꯤꯅꯤ ꯄꯨꯂꯞ ꯊꯝꯕꯤꯔꯣ ꯄꯨꯂꯞ ꯊꯝꯕꯤꯔꯣ ꯃꯣꯏ ꯍꯦꯛꯄꯗ ꯁꯤꯁꯦ ꯄꯣꯔꯣꯏꯅꯦꯃꯤ ꯄꯣꯔꯣꯏ ꯑꯆꯧꯕ ꯀꯗꯥ ꯁꯦ ꯄꯣꯔꯣꯏ ꯑꯁꯣꯝꯒꯤ ꯆꯪꯈꯤꯕ ꯌꯥꯔꯦ ꯀꯩꯅꯣ 이보고 십%이네 하이데. 모래 보러. 아저거도. 뭘 반반에 다 판기. 시세 아니 아, 또 이놈들 능 남비게 왜 마세. 제 헤로니 말람기세. lây sát tiền em mà rồi nhé. Lây sát bôi đi phải. Mũi đi cái phòng của khắc ngang kìa. À khối đi cái phòng của người kìa. Cô nói bà là cái muốn lạc gì? 상엄마 헤나 헤나 마메마 하이드나. Sudah kita mau ke sini. चलो ससी मोंता देंगे चलो मोंता सड़क तो रे लंबी या नंगाई थी खूब तो मैं चली जीवो अच्छा ये सेम बांबी हो जी जेंग आओ ये सेम आता ने तो मैं सेम बाम पांडरी ला मैं मी खिबे दे मी भी हेक बे दे को हमता ला अंदर पाई बे दे को अनमा वो ये पीके 시드네 했는데 뭐뭐빠냠 해는 사더라. पान से तो ड्रैगन फ्रूट की मपान पर साले तो मपान से केंगा कान मही ले होग दुबो माने मुई चसी सोम चकलो ड्रैगन फ्रूट की सी मपान ने केंगा कान द मतुम दि ले होग दुबो माने अब सावा पालन दाई ताऊ